ꯋꯥꯔꯤꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯦꯡꯉꯣ ꯃꯤꯒꯤ ꯃꯄꯣꯠꯁꯦ ꯀꯥ ꯍꯦꯟꯅ ꯄꯥꯝꯃꯒꯁꯨ ꯐꯠꯇꯕ ꯂꯥꯛꯑꯦꯕ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯠꯇꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯄꯣꯠ ꯄꯥꯝꯕꯁꯦ ꯑꯐꯕ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯒꯟꯗꯦ ꯍꯥꯏꯕꯁꯤꯅꯤ ꯋꯥꯔꯤꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯅꯨꯡꯁꯨ ꯅꯣꯛꯅꯤꯡꯕꯀꯣ ꯋꯥꯔꯤ ꯑꯃ ꯂꯤꯈꯤ ꯋꯥꯔꯤꯁꯦ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯂꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯄ ꯑꯣꯏꯔꯝꯃꯦ ꯃꯇꯝꯗꯨꯗ ꯏꯁꯣꯔꯁꯦ ꯅꯤꯡꯂꯒꯗꯤ ꯏꯁꯣꯔꯗꯒꯤ ꯊꯧꯖꯥꯜ ꯐꯪꯂꯒꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯖꯕ ꯑꯗꯨꯅ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯋꯥꯈꯜꯗ ꯂꯩꯖꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯅ ꯎꯃꯪ ꯋꯥꯃꯪꯁꯤꯗ ꯆꯠꯂꯀꯥꯟꯗ ꯏꯁꯣꯔ ꯅꯤꯡꯅꯕꯒꯤ ꯋꯥꯈꯜꯁꯦ ꯆꯞ ꯆꯥꯅ ꯂꯦꯞꯄꯤ ꯅꯣꯡꯃ ꯃꯍꯥꯛꯅ ꯆꯠꯄ ꯂꯝꯕꯤꯁꯦ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯎꯃꯪ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯄꯥ ꯊꯣꯛꯄ ꯑꯃꯒꯤ ꯃꯌꯨꯝꯁꯦ ꯂꯩ ꯑꯗꯨꯒꯤ ꯃꯌꯨꯝꯗꯨꯗ ꯃꯥꯅ ꯑꯍꯤꯡ ꯑꯃ ꯂꯦꯛꯑꯒ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯤꯒꯤ ꯎꯃꯪꯗ ꯃꯥꯅ ꯆꯠꯄꯒꯤ ꯂꯝꯕꯤꯁꯦ ꯁꯤꯗ ꯃꯥꯅ ꯆꯠꯄꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ ꯑꯗꯨꯒꯤ ꯆꯠꯄꯒꯤ ꯂꯝꯕꯤꯗꯨꯗ ꯃꯥꯒꯤ ꯃꯥꯃꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣꯅꯦ ꯁꯤꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯃꯥꯃꯗꯨꯗ ꯃꯥꯅ ꯍꯥꯏ ꯃꯥꯃ ꯑꯩꯍꯥꯛꯁꯦ ꯌꯥꯝ ꯂꯥꯏꯔꯔꯦ ꯑꯗꯨꯅ ꯏꯁꯣꯔꯒꯤꯗ ꯑꯩꯍꯥꯛ ꯊꯧꯅꯤꯖꯗꯨꯅ ꯏꯁꯣꯔ ꯅꯤꯡꯂꯨꯔ ꯃꯇꯨꯡꯗ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯪꯒꯣꯜ ꯑꯗꯒꯤ ꯑꯥꯁꯤꯔꯕꯥꯗꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯍꯥꯛꯁꯦ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯉꯝꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡꯕ ꯆꯠꯂꯤꯕꯅꯤ ꯁꯤꯅꯤ ꯑꯣ ꯐꯩ ꯏꯕꯨꯡꯉꯣ ꯆꯠꯀꯗꯕꯅꯤ ꯏꯁꯣꯔꯅꯕꯨ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯒꯗꯣꯏꯅꯤ ꯁꯤꯅꯤ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯂ ꯃꯇꯨꯡꯗ ꯎꯃꯪꯗꯨꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯀꯥꯟꯗ ꯃꯍꯥꯛꯅ ꯏꯁꯣꯔꯁꯦ ꯅꯤꯡꯕ ꯍꯧꯔꯦ ꯃꯥꯅ ꯅꯤꯡꯖꯕ ꯏꯁꯣꯔꯁꯦ ꯅꯤꯡꯕ ꯍꯧꯔꯦ ꯁꯨꯝ ꯅꯤꯡꯉꯦ ꯃꯥꯁꯦ ꯆꯍꯤ ꯈꯔ ꯆꯪꯅ ꯅꯤꯡꯉꯕ ꯃꯇꯨꯡꯗ ꯃꯥꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯒ ꯊꯥꯖꯕꯒꯤ ꯀꯩꯅꯣꯗꯣ ꯚꯛꯇꯤꯗꯣ ꯎꯕꯗꯒꯤꯗꯤ ꯏꯁꯣꯔꯁꯤꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯀꯧꯔꯦ ꯍꯦ ꯅꯨꯄꯥ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯖꯔꯛꯄꯗꯒꯤ ꯅꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯚꯛꯇꯤ ꯑꯗꯨꯗ ꯑꯩꯍꯥꯛ ꯄꯦꯟꯕꯗꯒꯤ ꯅꯍꯥꯛꯀꯤ ꯅꯃꯥꯡꯗ ꯑꯩꯍꯥꯛꯁꯦ ꯂꯥꯛꯂꯕꯅꯤ ꯅꯍꯥꯛꯅ ꯅꯤꯡꯖꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯅꯪꯅ ꯅꯤꯡꯖꯕꯗꯨ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛ ꯂꯥꯛꯂꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯝꯕ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯖꯕ ꯑꯄꯦꯟꯕ ꯑꯃ ꯂꯣꯏꯅꯅ ꯃꯪꯁꯟꯗ ꯐꯤ ꯌꯦꯠꯂꯒ ꯆꯦꯟꯁꯤꯜꯂꯒ ꯃꯥꯒꯤ ꯏꯁꯣꯔꯗꯒꯤ ꯃꯈꯣꯡ ꯄꯥꯏꯔ ꯈꯣꯏꯔꯝꯖꯔꯀꯥꯟꯗ ꯃꯍꯥꯛꯅ ꯍꯥꯏꯖꯔꯦ ꯍꯦ ꯏꯁꯣꯔ ꯑꯩꯍꯥꯛꯇꯤ ꯌꯥꯝ ꯂꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯇꯣꯜꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯅꯠꯇꯅ ꯑꯩꯍꯥꯛꯅ ꯀꯔꯝꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯩꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯁꯤꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯏꯁꯣꯔꯗꯨꯅ ꯐꯔꯦ ꯅꯨꯄꯥ ꯅꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨꯒꯤ ꯅꯪꯒꯤ ꯋꯥꯖꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯀꯣꯛꯅꯕ ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯤꯗꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯊꯣꯛꯄ ꯉꯝꯕ ꯄꯣꯠꯁꯛ ꯑꯗꯨꯒꯨꯝꯕ ꯃꯣꯏꯕꯨꯡ ꯑꯃ ꯅꯉꯣꯟꯗ ꯄꯤꯔꯒꯦ ꯃꯣꯏꯕꯨꯡꯁꯤ ꯅꯍꯥꯛꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ ꯍꯥꯏꯗꯤ ꯄꯣꯠꯁꯛ ꯑꯍꯨꯝ ꯊꯣꯛꯂꯛꯀꯅꯤ ꯃꯗꯨꯒꯤ ꯃꯄꯥꯅ ꯅꯍꯥꯛꯁꯦ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯖꯔꯨꯔꯣ ꯍꯥꯏꯔꯝꯃꯒ ꯏꯁꯣꯔꯗꯨ ꯃꯥꯡꯈ꯭ꯔꯦ ꯃꯣꯏꯕꯨꯡꯗꯣ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡꯗ ꯇꯧꯔꯝꯃꯒ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯥꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯃꯥꯒꯤ ꯃꯌꯨꯝꯁꯤꯗ ꯃꯥ ꯑꯍꯤꯡ ꯑꯃ ꯂꯦꯛꯑꯒ ꯃꯥꯒꯤ ꯌꯨꯝ ꯌꯧꯒꯗꯕꯅꯦꯕ ꯃꯥꯒꯤ ꯃꯌꯨꯝꯗꯨꯗ ꯃꯥꯁꯤ ꯃꯥꯒꯤ ꯄꯣꯏꯌꯣꯝ ꯊꯩꯌꯣꯝ ꯇꯧꯔꯒ ꯆꯪꯉꯦ ꯃꯥꯒꯤ ꯃꯥꯃꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡ ꯅꯨꯄꯥꯗꯨ ꯎꯕꯗꯨꯗ ꯍꯥꯏꯔꯛꯑꯦ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯍꯜꯂꯛꯂꯕ꯭ꯔꯥ ꯅꯍꯥꯛ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯅ ꯑꯣꯏꯔꯝꯃꯅꯤ ꯁꯤꯅꯤ ꯃꯥꯃ ꯑꯩꯍꯥꯛ ꯏꯁꯣꯔ ꯊꯧꯖꯥꯜꯗꯒꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯒꯅꯤ ꯑꯩꯍꯥꯛ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯛꯂꯦ ꯁꯤꯅꯤ ꯃꯥ ꯑꯁꯨ ꯄꯤꯔꯦ ꯑꯗꯥ ꯄꯤꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯗꯣꯛꯇꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯍꯣꯏ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯂꯕꯅꯤꯅ ꯅꯍꯥꯛ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕꯗꯣ ꯑꯩꯈꯣꯏꯅ ꯄꯤꯔꯛꯅꯕ ꯇꯧꯔꯒꯦ ꯅꯍꯥꯛ ꯑꯁꯤꯒꯤ ꯀꯥꯁꯤꯗ ꯇꯨꯡꯉꯥꯟꯅ ꯂꯩꯔꯣ ꯑꯗꯨꯒ ꯅꯍꯥꯛ ꯅꯣꯡꯉꯥꯜꯂꯒ ꯅꯍꯥꯛ ꯌꯨꯝꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ ꯁꯤꯅꯤ ꯐꯖꯅ ꯋꯥꯍꯩꯗ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯃꯥ ꯅꯨꯄꯥꯗꯨ ꯀꯔꯤꯒꯨꯝꯕꯗ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯑꯗꯨꯝꯕ ꯀꯔꯤꯝꯇ ꯂꯩꯇꯅ ꯍꯣꯏ ꯃꯥꯃ ꯐꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯥꯅ ꯊꯛꯅꯕꯗꯤ ꯃꯥꯃ ꯇꯧꯕꯤꯔꯨꯔꯅꯨ ꯃꯥꯃ ꯍꯣꯏꯒꯤ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯔꯅꯨ ꯁꯤꯅꯤ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯥꯒꯤ ꯃꯥꯃꯁꯤꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯛꯑꯦ ꯀꯔꯤꯅꯣ ꯁꯨꯛ ꯀꯨꯏꯅ ꯃꯥꯅ ꯎꯃꯪ ꯋꯥꯃꯪꯗ ꯆꯥꯔ ꯊꯛꯇꯅ ꯂꯥꯏ ꯅꯤꯡꯂꯛꯄꯁꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯔꯥꯝ ꯈꯧꯔꯥꯡ ꯄꯣꯛꯑꯝꯕ ꯌꯥꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯆꯥꯕ ꯊꯛꯄꯗ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯅꯤꯡꯒꯗꯕꯗꯣ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯐꯥꯎꯗꯅ ꯃꯍꯥꯛꯅ ꯆꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯗꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯈꯔꯗꯤ ꯌꯥꯎꯔꯝꯕ ꯇꯥꯔꯦ ꯏꯁꯣꯔꯅ ꯁꯣꯏꯅ ꯄꯤꯔꯛꯄ ꯃꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦꯅ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯦ ꯃꯥꯒꯤ ꯃꯥꯃꯗꯣ ꯃꯃꯥꯡꯗ ꯁꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯃꯍꯥꯛꯁꯤ ꯄꯨꯛꯆꯦꯜ ꯈꯔ ꯄꯤꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏ
ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯄꯥꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯀꯨꯏꯅ ꯂꯩꯔꯛꯄꯒꯤ ꯑꯔꯥꯡ ꯈꯧꯔꯥꯡ ꯐꯥꯎꯕꯗ ꯀꯣꯛꯅꯅꯕ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯃꯣꯏꯕꯨꯡꯗꯣ ꯉꯁꯥꯏ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯃꯣꯏꯕꯨꯡꯗꯣ ꯂꯧꯊꯣꯛꯑꯒ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯊꯛꯁꯤꯗ ꯃꯥꯒꯤ ꯃꯥꯕꯗꯨꯅ ꯃꯥꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯊꯣꯡ ꯑꯍꯣꯕꯗꯒꯤ ꯌꯦꯡꯉꯒ ꯀꯔꯤ ꯇꯧꯔꯤꯒꯦꯁꯤ ꯃꯥꯁꯦ ꯃꯨꯟꯅ ꯌꯦꯡꯕꯅꯤ ꯑꯗꯩꯗꯤ ꯃꯥꯅ ꯌꯦꯡꯉꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯃꯥꯕꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯃꯥꯒꯤ ꯃꯣꯏꯕꯨꯡꯗ ꯍꯦ ꯃꯣꯏꯕꯨꯡ ꯅꯍꯥꯛꯅ ꯑꯩꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯑꯍꯥꯎꯕ ꯈꯔ ꯊꯣꯛꯎ ꯆꯥꯛ ꯄꯨꯈꯝ ꯑꯃꯇ ꯊꯣꯛꯎ ꯍꯥꯏꯕꯒ ꯉꯁꯥꯏꯒꯤ ꯃꯣꯏꯕꯨꯡꯗꯨꯗꯤ ꯑꯃ ꯍꯥꯏꯕꯗ ꯑꯍꯨꯝ ꯊꯣꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏꯕꯨꯡꯁꯤꯅ ꯑꯗꯨ ꯍꯥꯏꯔꯝꯕꯗꯒꯤ ꯆꯥꯅ ꯊꯛꯅꯕꯁꯦ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯍꯨꯝ ꯑꯗꯒꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯍꯨꯝ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡ ꯀꯩꯀꯩꯗꯤ ꯂꯣꯏꯅ ꯑꯍꯨꯝ ꯊꯣꯛꯄ ꯎꯔꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯎꯕꯗ ꯃꯥꯒꯤ ꯃꯄꯥꯟꯗ ꯂꯣꯟꯅ ꯍꯨꯔꯥꯜꯂꯒ ꯌꯦꯡꯂꯤꯕꯗꯣ ꯃꯤꯠꯁꯦ ꯃꯥ ꯊꯛꯀꯠꯂꯒ ꯃꯥꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦꯕ ꯌꯥꯝꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ. End of part 1. Please wait for next part.